मरोइब पाव जिरीगी मोंगुंगदा पोस्टिंग तादुना लैबा सब इंस्पेक्टर शाहजहानबु कांस्टेबल अमना नोंगमैना कापतुना हातखिबगी मिसीगा मरी लेना सेमखिबा जेसीगा चीफ मिनिस्टरगा उनादुना यानाबा पुरखरे जिरीबामगी मोंगुंग कुलगे खुंजासिंग मपान थोकपा ngamnadre लानबुम अमगुम ओइरे हाइना खुंजासिंगी माइकेदगी फोंदोरक्ली मणिपुर पुलिस की टीम तोान मफम थीबगुब की थबक चथबद आईन थिंख्रब लालहौलुत KCP PWG की मियोई मंगा प्रिपाक प्रो की मियोई फगत नमख्रे मैं खुरुमजरी नॉर्थ ईस्ट विंडो टीवी ने संदोकचबा नुमिदांगी मणिपुरी पाव मिटेंग ताबिरिब सिंगबु सुरबला माइरेम्बम तराम नोकचरी हौजिक मियामदा पाव मुचा खाइना पिजरी Joint Action Committee Against the Cold-Blooded Murder of MD Shahjahan, Sub-Inspector, Manipur Police at Monbung Police Outpost, Jiribam District, Manipur, JCG Maikaidegi Fongdorapagi Matung Ina, Yanaba Purakraba Wafam Singh Adudi Mihat Aduda Chenariba Mahaki, Makathaba, Constable A. 𝗔𝗡𝗖𝗛𝗏 termination Taunaba, due processing Chataba, Mahaki Matakta, Thanigi Manungda, charge se Thangatuna, Mahaki, Matik Chaba punishment Fanghanba, Laikidrabagi Loinabida, Mahaki qualification ka Chanaba, Tabak Amapiba, Amadi, Shahjahan gi pension Matam Chana Yaudriba Pauba, Mahaki full pay, Loinabida Fanghanba, Pangpam Thokpa ex Gracia Fanghanba, Asena Chingbasing, JCG Chief Minister ga Yanaba Purakre Hairi, Amadi, JCG Maikaidegi Shahjahan gi Pangthoka Dauriba, Mathau Mangamda Miyam Nasaruk Yabiu Haina, Fongdorak Pagaloinana, Thadou Asida Imung Manungi Mateng Pangkiba, Andro Kendrigi MLA Syam Kumarna, Macha Manawgu Mateng Tobiba Amadi Atai Club Organization Sing Maira Paibi Sing Busu Thagat Pa Fongdorakli. अमसुंग खोइगी लाइखिरिबा खोइगी याम्बा MD Shahjahan सब इंस्पेक्टर एसोसी महाकी दमकता गारक अमा हाबदी स्टेट ओनर से पीबा आइनसु खोइ सिमसु रोसियम ने एक्सेप्ट तौबिरगा मसिमसु यानरे मसिगी इलोइनना महाकी लोइनबी नबीदा SI Shahjahan ना लौरंबा फंगंबा फुल पे तारे मसिगी सी पेंसिल मतम योजिकोबा दुम महाकी लोइनबीदा पीबा फंगहनबा हाइना मसिगा मसि मसु लेरे दुगु मसिगा इलोइनना खोइगी लाइखिद्रिबा सिगी लोइनबीदा खोइ महाकी क्वालिफिकेशन की मतुंग इन्ना बी लाइखिद्रिबा सिगी नुपी सिगी क्वालिफिकेशन की मतुंग इन्ना थबक अमसु पीबा हाइना खोइ सानबा पोसमसु पीबा हाइना सिमसु यानरे अदुगा अरोइबदा महाकी एस ग्रेसिया हाइबा तारे मसिगी एस पर पुलिस रूम की मतुंग इन्ना फंगफम थोपा immediately initiate tawani haidna mogi thazal tinraga nasi negotiation gi thamina kan da thola yana badu leire si siga yana badu leire Jiribamgi Mongbung Khulge Khunjasing Mapan Thokpa ngamnadre haina Khunjasing Maikaidegi Fongdorakli Panbayai Manipur State asigi yamna maru oiba district ama oiriba Jiribam district ngasidi lanbung amagi saktam oirakli matam kuina ingna chikna leiramba Jiribam ngasidi nongmai bomgi makol khonjel tadaba leiraktre adubu lenga ki akanba checksin thaurang amadi Jiribam police central force singna akanba checksin thaurang lokatpadagi ngasidi ka henba thawung sing thoktri haibayai Hiramasi matangda aikogi Jiribam Paumi RK Sandrasanana Jiribam Mayol Kha Pangna kilometer taret lom chatlaga leiba mafam oiriba Mongbung Maitei Khunda leiba Khunjasinga Hakthengana Unarubada Longjam Sanjadanina asumna hai Jik Hamuk Sidi Kamna Bakona Bakaya Laitre Adubu Jamthina Wari Badi अकोगी हुजिक मोरबुंग दवारी बसे मयाम लेतलाय बसु मयाम थल्ली सुनिंगाय चटनिंगाय मफम खुदोंग चादे लंबी थोपसु नातै चादे मरुओइना सरकार ना मियंग संथन बियु हाइजनिंग ब मतंगदी अकोगी लंबी चटपंग जादा बसी लंबी से जाम थुना क्लियर ओहन बियु हाइबसी मा थमजनिंगी अदुगा मरुओइना लैरिबा मयाम अकोगी स्टेट सु सेंट्रल सु लैरबनिना अकोगी करिगुंबा मा लैगी हाइना खल्लगासु करिगुंबा मा लौरुगे हाइरगासु अकोई लंबी चटप यादबसिना याम मरु ओइरी हुजिक लेंगांगना जाम अथुबा मतंदा मियंग चंथनबियो हाइबसिमा आई हामबदा थमजनिंगी
Mombung kun hainingai leitana kunja sengwanare waraba matamda jiribam yamnasu kunnaduda angamba mating panglaki mamangda monbungi kunja sengna kun thadoktuna relief camda matam khra leiki adubu lengakna security matik jana pigani haiduna kunda laktuna leiki adubu kunnaduda nomai bom kaya kaptuna lanfam ama oiki jiribamgi SP na matik jana state amadi central force sing thamduna ngasi fawbu lerakli adubu kun asidagi mapan thoktuna thabak suningai leitaba lambi chatpada free oidaba mahairoi sing school sing gi lambi chatpada thokpada yamna problem ama oidi amadi kunja sing gi thaknaba isingi awaba sing mari leinaba authority amadi lengakna miding changbiu haina mahangna apil torokli ꯍꯧꯖꯤꯛ ꯊꯥꯃꯨꯛ ꯁꯤꯗꯤ ꯀꯥꯞꯅꯕ ꯈꯣꯠꯅꯕ ꯀꯌꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝ ꯊꯤꯅ ꯋꯥꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯣꯔꯕꯨꯡꯗ ꯋꯥꯔꯤꯕꯁꯦ ꯃꯌꯥꯝ ꯂꯩꯇ ꯂꯥꯏꯔꯕꯁꯨ ꯃꯌꯥꯝ ꯊꯜꯂꯤ ꯁꯨꯅꯤꯡꯉꯥꯏ ꯆꯠꯅꯤꯡꯉꯥꯏ ꯃꯐꯝ ꯈꯨꯗꯣꯡ ꯆꯥꯗꯦ ꯂꯝꯕꯤ ꯊꯣꯛꯄꯁꯨ ꯅꯥꯇꯩ ꯆꯥꯗꯦ ꯃꯔꯨꯑꯣꯏꯅ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯕ ꯃꯇꯥꯡꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯆꯠꯄ ꯌꯥꯗꯕꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯊꯨꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯨ ꯁꯦꯟꯇ꯭ꯔꯦꯜꯁꯨ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯒꯦ ꯍꯥꯏꯅ ꯈꯜꯂꯒꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯧꯔꯨꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯂꯝꯕꯤ ꯆꯠꯄ ꯌꯥꯗꯕꯁꯤꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯂꯩꯉꯥꯛꯅ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯑꯩ ꯑꯍꯥꯟꯕꯗ ꯊꯝꯖꯅꯤꯡꯉꯤ Manipur Police ki team na tongan ba mafam singda thiba humba ki thabak chathabada aina thingkraba lalholup KCP PWG gi mioi manga amadi Pripak Pro gi mioi ama fagat pangam khre hairi Manipur Police ki team na aina thingkraba lalholup KCP PWG gi kadra manga charangpat mayai laikai Thobal district gi fagat pangam khibani hairi hairi ba mioi sing adudi Thokchom Bikram Singh chahi kunga mapan Sinam Bizen Singh chahi kuntra ga taret Thangjam Dipak Singh chahi kuntra Lamba Mayum Naubi Singh chahi kun gataruk amadi Huinung Sungbam Ton Singh chahi kun mathoini makoi Singh degi 36 IHG hand grenade ama demand letter ani mobile handset manga sim card tara humdoi amadi 4-wheeler amasu fagat pangam khre hairi asida sunatana haukiba tarik anida Manipur Police na Bisnupur district ki Kumbi area degi aina thingkraba lalholup Pripak Pro gi Nongmaitem Gunamani Elias Alu chahi kuntra gani thoi kauba kadra ama fabaga loinana mioi adudagi 36 hand grenade ama 2-wheeler ama amadi mobile handset ama fagat pangam khre loinana Manipur Police na Naurengthom DC rotagi Khulem Sanjib Elias Bim chahi kuntra kauba mioi ama fagat kibani panbayai mahak haukiba October gi kuntra mathoida lamsangi mafam amada mioi anida ka hena thawong chathaba aduda chenaba mioi ni hairi amadi mahak Arambai Tengol gi member amasuni haina Manipur Police ki maikai deki fongdorakli November amadagi ani fauba Guwahati da chathakiba Thadou Convention 2024 gi aroiba numita National Register of Citizen NRC bu support tawgani haina warep lawkhre NRC na India gi national interest secure tawbada padam thamli loinana lamdam asigi nagarik sing amasu gelho furup singi hakpu ngak sena ba pandam thamli masibu mai pakna chana hange haiba tarabadi government ki mari leinaba authority singna puktel sengna tribal miyam na thengnari ba khudong cha daba sing nainaduna Manipur da permanent oina khunda leita duna leire haibagi permissible oiba document sing proof oina thamna basu thamlakre masina bona fide oiraba state asiki citizenship oibagi hak adu manghan bangam loi makhatana Manipur da mayok nariba drug ki issue wasina phuruk khuding makta sokhalli maramaduna masibu lanthengnana ba campaign tawba tangai fade wakhalona sida Manipur government na haudokiba war on drug campaign gi tangai fadaba adu busu khanghalli loinana hena mapung fana mai pakna bagi damak community khudingmak yauhan badakar oi amadi yamna mayek sengba pandam thamduna tungda socio economic amadi environment ta hena aphaba oiraknaba wafamsu Thadou Convention Guwahati Organizing Committee TCGOC 2024 gi chairman Nekolal Haukip amasung secretary Mangninglan silhongna khudek piduna thadorakpa chirolamana fongdorakle Superintendent of Police Jiribam degi thuglakpa order ki matuk ina Constable Akoijam Bikramjit Singh bu suspension order pikre hairi Superintendent of Police Jiribam District Manipur MPS Khamnam Robinson Singna khudik piduna thadorakpa chirolamada rule number 66 of Assam Police Manual Part 3 ki makhada seat number 191503 Akoijam Bikram Singh bu
makha taba order ama thoktriba fawba suspend tawkre hairiba matam asi fawba mahak reserve line da leigadabani amadi SP gi ayaba yaudana headquarter dagi chatkiba yaroi hairi panbayai constable 𝐋𝐢𝐯𝐞 𝐍𝐞𝐰𝐬 mahak pu duty ningthina tawde haiduna wahai khara hairubagi damak SI Sahajan bu kaptuna hatkibani 𝐷𝐸𝐕 Higher Secondary School da lengakna awat po oza sing tharak pagidabak thagat pa phongdorakli school adugi student union gi member singna punna kudik piduna thadorakpa cherolamada school adu October gi tarik 19 da satra singna oza tharak tabagi damak so lonsin gibani hairi adubo hayengdagi school so lonsin lamba adu hangdoklagani amadi makha tarakpada join tawdriba oza singna lakliba November gi tarik 10 gi manungda join tawbiyo haina union asigi maikedi appeal torakli Karigumba join tawdaba thoklabadi 𝐷𝐸𝐕 da leiriba satragi organization singa khutsamnaduna National Highway 37 da economic blockade tawba yauna akanba khongjang phawba lokhalakpa yai hairi amadi student union asidagi makha tana 𝐷𝐸𝐕 Higher Secondary School dagi mahut thamladuna oza transfer tawbagi thawong khudakta lepiyu agitation tawdringeda school gi award pasing mention biyu haina su phongdorakli Haukiba October gi tarik 12 da maraiba kannaba laikhidraba Major Oinam Babu Maitei Elias Gulugi lana thoram Maitei gi chatnabi matung inna laison tison isai saksonduna mapung fana ngasi pangthokre hairi Manipur Myanmar ngamkhai BP 72 manakta ireiba iramdam ngaknaba chatpa khongjat amada laikhidraba Major Oinam Babu Maitei Elias Gulugi lana thoram adu mahaki poknapam lamdam 𝐷𝐸𝐕 gi kadam talada miyamna saruk yaduna mahaki photo da miyamna leisu katuna ikai khumna budki ngasi gi thoram aduda 𝐷𝐸𝐕 da leiriba CSO sing maira paibi amadi leikai gi khunja singna saruk yaki loinana lana thoram adu hairoki athobana aroiba leiron chankiba mafam dasu miyoi chakyana saruk yaduna pangthoki hairi All 𝐷𝐸𝐕 Sports Association AJSA na sinduna 𝐷𝐸𝐕 Higher Secondary School gi sanabungda sanariba district level mini boys tournament 2024 gi ngasi sanakiba match ta Ananda Moi Club na 𝐶𝐾C bu goal mari amada maithiba pikre hayengi match pung ahum taba matamda KMYC ga Oriental Club ka sanagani hairi Hojik aroibada maroiba pawmukhana pizari ज़िरीगी मोंबुंगदा पोस्टिंग तादुना लाइबा सब इंस्पेक्टर शाहजहान बु कांस्टेबल अमना नोंगमैना कापतुना हातकिबगी मिसीगा मरी लेंदना सेमकिबा JSC गा चीफ मिनिस्टर गा उनादुना यानबा पुरखरे ज़िरीबाम गी मोंबुंग खुलगी खुंजा सिंग मपान थोकपा ngamnadre लानबुंग अमबुंग ओइरे हाइना खुंजा सिंगी माइकैदगी फोंगदोरखली amadi Manipur Police ki team na tongan ba mafam singda thiba humba ki thabak chathabada ain na thingkraba lal hawlu KCP PWG gi miyoi manga amadi tripak progi miyoi ama phagat pangam khre ngasi gi oina notice window TV na sandok chaba numidangi Manipuri paw matang ase loizare mideng tabiri ba punu mo pamu kahana khurumjari
B farm natraga D farm tambada paisa yamna changbagidamag matha sabiranu khwaidagi hongba fee structure da course asi tamba yaragani Lialpul Khalsa College Punjab da semester amada sumnatagi lupa listing yangkai nipan khakta da tuition fees mess fees amadi hostel fees pumnamak yaraga bachelor in pharmacy tambagi khudong chaba pijari ningsing biu B farm sumnatagi semester amada 58,000 including fooding and accommodation akaknaba sit masingni details amadi direct admission ki damak contact tawiu 940-207-3653 amukka hana 940-207-3653. पैसा यामना लेजदबा मीसिंगी हाइदि लाइरबसिंगी दमक्तदि यामना गुदोंसाय अखोन ट्यूशन फी पी हादुना सिदा एजुकेशन मोगी सिस्टम सिदा फजना सोयब खोदब केमता लेते फजना तंबी हॉस्पिटल अमदा डॉक्टर अमना माय पाकनब होनरप मतमदा हाइथोय सिंथोयरबा पैरामेडिक्स अमदी हेल्थ केयर टेक्नीशियन सिंगी अचौब थौदांग ले JR Institute of Medical Sciences ta degree amadi diploma in MLT OTT RIT diabetes management clinical nutrition asina chingba paramedical gi field da yamna thak wanglaba education amadi hands on training pizari Pharmacy Council of India na approve tawraba pharmacy ki diploma course su yamna affordable oiba fee structure da pizari आइजे पैरामेडिकल की OTT डिपार्टमेंट सेकेंड सेमिस्टर एग्जाम थाजरी हॉस्टल विजिट की खुद चाब लेको अखोन ट्यूशन फी पी हादुना सिदा एजुकेशन मोगी सिस्टम सिदा फजना सोयब खोदब केमता लेते फजना तंबी इसागी लैब मतिक चाना लेबा लाइब्रेरी मतिक चाना लेबा अमसु हॉस्टल मतिक चाना लेबना मरम मोरगा हॉस्टल दा अखोन हॉस्टल विजिट अदुम दे चतप फंगे अखोय लोइजद्रगसो अदुम नर्सिंग डॉक्टर सिंगना अखोयदा लीड तौबीरगको अखोयदा ताकपीदना याम एक्सपीरियंस अदुगी एक्सपीरियंस याम लेजे पैसा यामना लेजदबा मीसिंगी हाइदि लाइरबसिंगी दमक्तदि यामना गुदोंसाय करिगुंबा लेत्रगसु हाइदि सहीगी स्कॉलरशिप अदुम कंपलसरी अदुम फंगे कोई सिदा तंबदगे अना हजिक फाउबा सेकेंड सेमिस्टर तमकपसिदा अगोंदा कैमता अवाबा हाइदि कैमता लेते कैगिना हारकांदा अखोयदा दुम फैसिलिटीज अदुम फंगहली लैब की फैसिलिटीज अदगे अखोयना खंगनिंगबा हाइनिंगबा पुनम हॉस्पिटल चलगा ओइरो लैब त चलगा ओइरो अखोय दुम तवे इंस्टीट्यूट एसेना पीरिबा खुदोंचाबा एसे मयाम पुन्ना लौमिनसे पुन्ना तमिनसे खुदोंचाबा मयाम से लौमिनसे मयाम से पुन्ना तमिनसे फ्री काउंसलिंग सेशन अमसुंग डायरेक्ट एडमिशन की दमक मखाद पीरिबा नंबर सिदा कॉल तौबीदुना खुदोंचाबा सि लौबियो Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.